lambi fatabado koi chala dum khangji isa thabak phangdabju khangjage akoi any other star government side to koi khangjage tawbadabu akoi integrity aduga akoi gi boundary ka hen di yaro sida akoi tumina leragadi akoi gi sangja pham lairoi akoi mikap thok matam chap chare akoi mikap thoksi athiam bada chalugum che akoi mikap thok je hawa pham chin aina punal phamjani ai gi wenadi ibudo pakhang mun saki ai gi wojawai ta punam ai ka thokani ai property masiam ta lepoi ai gi torok su logjaroi ai ne hek tawraba ibudo pakhang mun ai ngodo wayan boisunu laibak kalamge maipa ko nupa ama lang thaban kendra tholakpadagi masi manipur shanti pore habado aduni aina ngasi adagi bitsa to pam gi thoksarakpani ai se tasena hagadi ai angang wari ne diga hawna miyam gi seba tawruga dum sawjaba pamba nupa amoina hawjal khiba makang adugo politics sai bazaina adigi matik yamna isana pamjadaba tawdu miyam gi seba haibaje politics tawdraga su miyam gi seba tawbasta arai ba khaka thoksarakanda miyam gi seba tawbaba se sum kai dena khalaga leijabani adu aina handak aikoina handak saukhriba sahi ani hum masida aingoda yam thina saithing sadu wakhandi yam nuai to mayam ama aikoida feel tawri haitare laibak to wari ba kholiba haidi akoigi ahalaman singna akoi haina bam lei akoina aran ba tawbusingna dum lana tawrakanda akoi isana dum yengaga lei taragadi ado aduda akoina aran badagi mayok to wa ngang dragadi tumina leiba akoisu mara lei ana lawi haitare adumai tawduna akoi mayam se ngasi tawriba olaiba laibak se tawriba mayam se masi akoi punam mikap thumina rakanda akoi vocal amata da rise to minimum sang natragadi laibak se prat loirani ai khaki nungai ba khalla kanda laibak se si aisagi khalingai kanda ni koi laibak se koi ngasi loi se akoi gi pai pu singna makoi thawai kat khraban akoi laibak ke territory gi ma tam kat khraban adu ngasi ai nei sagi service ma kathok char kanda aina laibak ki seba to ngambado adu madam sona pina bisino haina ai thona phana ai tasengna hagari thokjarapani aduna ngasi leiba koi langthaban kendra get ko manipur da leiba maiban halaman sing adu marui naharon sing aina thamchi akoi kathopa ma koi daka lai kathokpa si yaw dragati akoi lebak se pungang mangani akoi halaman haina ba ma lei kaino hai kanda akoi gi nupa ama je siba kirakte ba karma matam da kirakta ge hai kanda nupi angang ka lawi singsa ka da sola kanda de ma siba ki de ba adumai to ngasi akoina engineer oire doctor oire muktuna akoi lairik haire muktu lairik ma thau ta ke akoi imai ben sing sokpa horkhrabani adu akoi lawi singja ka means integrate akoi gi territory sida akoi sokpa lakhrabani aduna sidai sida akoi myam tumin akoi sa khake shape torga loiren lairagati laibak si loiren aduna akoi makeup thoko matam moire aran ma sing akoi para tambi matam chap charabani adun nahar run sing hobiro imai ben hobiro torkan laibak se kalauji handakti ko mamang aida matam da vote akoi candidate sing na voter sing bain da chala kanda vote pibi no khairam bagi matam do adu gi matam natre maduni na khalaga de khoi lebak se khoma sungom voter sing na kai do ga hai ka de imai ben sing na karam mi thagala kanda akoi na lebak se nungai hanga de lebak se shanti por ka de haina karam mi hut se kana na khwai de phagada ge hai se thira kanda madu akoi na vote thadra kanda ngasi akoi afaba awon bam por kadam akoi sacrifice to ram sangi woijo woi thak lojanam pujanam haiba pose akoi masi kitang sacrifice to kanda leibak se awon bam por kani leibak kon basi ke shulu banate mase tasing na hagadi tamak to subject ti madu kam khangoi hai tare mai to dana ngasi akoi na thagat khiba akoi na candidate sing se masi makhoi gi subject se kai ngo akoi yegun sang daba haidi akoi na haiba matam da luhong ba chatpa sora chatpa adigi sing yen ba maduna leibak sasun to gudu banate leibak sasun to bu tong han ba subject amane na aduna akoina kai khangmang ami lambi phatabju koi khangjage ba lambi phatabdu koi chala dum khangji isa thabak phangdabju khangjage akoi any other star government side to koi khangjage tawbadu akoi integrity aduga akoi boundary ka hen di yaro sida akoina tumina leragadi akoi sangja pham lairoi akoi mikap thok matam chap chare akoina mikap thoksi athiam bada chalugum che akoi mikap thok je hawa pham chin aina punal phamjani ai gi wenadi ibudo pakhang na saki ai gi wojawai ta punam ai ka thokani ai property masiam ta lepoi ai gi torok su logjaroi ai ne hek tawraba ibudo pakhang man aingoda wayan boisunu laibak kalamge maipa ko nupa ama lang thaban kendra tholakpadagi masi manipur shanti pore habado aduni aina ngasi adigi bitsa to pam gi thoksarakpani aduna imaiban sing naha sing hobiro isana pairiba aikoini pairiba sinpham mayam do madu pairing de laibak loi akoi punamak se same boat amada akoi tongina bani hi amada tongina bani hi do hora kan nang lupoi khangano never ai gi nupi ai gi sa soi solkani aduna nakoi je hobiro lairik haiba sing sina pham ga tumin lairik kan kai dawi lairik haiba sing sina kari hai adiga mama pa sing kai isa engineer tamu doctor tamu matawna koina injal leba bole ke hai kan dana bole pu injal lu yum chau injal uwa gi ha di haina maina haira ko metan dida ngasai asida dum loye aduna taku tarang mayam ama laiba ki khandaba
tongan tongan ba makan makha kya gi karbar tor kan makan makha kya gi unemployment season er kan paisa pai gi mayam china makhoi na makhoi gi election lepa gi madugi qualification dona khal kan da ngasi makhoi khang kan da ngasi akoi lebak se kangkong chai lairi khibajin thopi ro ba lairi khibajin thopi ro nasagi profession do lebak sin leidra kan da karai de leidino ai ni engineer wor kan ai lebak sin leidra karai de engineer woi de no ba karai de doctor woi de no karai as officer woi de no karai de professor woi de no ba dom aduna madu yati aduna lebak kalasi handaki se Manipur laibam sung laitaba maitai laibam sung laitaba anigi indigenous people hingbam sung hingdaba anigi marakta laiba pone adun yam section ji akoi asengba sacrifice tarung si thuksa ne ai resignation paper se ai June 8 ta ko June 8 ta thabani 2026 masi ai akoi gi August ki tang nipan dani aina ngasi press ta ano tawsari si ngarang tang tariat ta thorpani ai yam kan ai tanajabani fine je ai thaduk pirakta bani adubu ai se ai marang han se ai अखोई अचौबा सातुक सातेट हमके अखोई हजिक कनो तौरी इवैल्यूएशन तौरी टेंडर की मधु लुइद्रिङै द आइसे नंगहौरुइ मतागु मानबा मवंग मद आइसे बंति त्यामे अखोई रेजिग्नेशन पेपर ngarang जे एक्सेप्ट तौरपने अदु खितंग गायरबनि लुइरबनि सबमिट तौगद दंगायरबनि अदुन आइना आइ फेलो इंजीनियर्स नि थमजनिंगबदि हाइरिबा टेंडर लुपा करोड़ सातुक साते की याम पैसा सुगुम मयाम सिदा लुट पाट तौगेदि खंबीबा अदोम द मतेंग पंगबिगनु हाइ आइंगोंद लोइ रिकॉर्ड लई हेनि तौराबा ai amuk han hek tender haido pugai print me da tholkani kana na kana no haiba mayam do ai loi khange ji contractor kana gi favor da leibano kari se sang lali kari dawi haibna chung mayam ai loi khange adon katu karan to wonta yaroi leibak se akhoi asum bagi da mut khara khoi lemina si asum ba ki mayok asum mana mai pa ki hai taragadi akhoi na aran mana to bujina thonga phribi da maina asum to khoi thonga ka phurun da ka leiba नत्रगदि अरानब सिंह थमा फना फना तौर कांदा असुम बखोइन मराइन सुम बखोइन धर्म न माइन पुजरकन हाब नो सुलाक ला ओयबा असुम बगिद मखोइ थौना फना लेपम दरकाले अरानब सिंह मखोइ थौना फना लेप दमाइ तौदना अखोइ लेपम दरकाले को अदुना एनी डिपार्टमेंट दा आइना ले जन्म डिपार्टमेंट दा अरानब दा तौबो यारोय हजेसिनी आई प्रॉमिस तौजरिसिनी आइना प्रेस मीडिया दा थोलकनी अमुहना अरानब दा तौबो यारोय अचुम मन माइ पक्षसनु अरानब दगी मफम लैति लैबाक्सिदा Arami from the Helagumzi Handaki election 2027 election Matungadi Afava Lari Lashu Mangan Hazana Pangba Masai Katupun Longa Leva Katupun Longa Pai pushing Adum Nongsagi Tauna Simba Adum Isianba Adum Ian Yaw Nataba Mitibung Mitama Nataba Miamam Tagapam Tutai Aduna Ima Sing Alaman Sing Natobi Nate walk to view Miss social walk have the kind of Haikanda Aina Sungan the Togal Napi High with the social walk Nate Labors that Queen see a one moment for Padakale, one drug the Kushi of any Lingon Darkali have a posse, Masi, Quit Matakali, consistent some more than Labak said, oh, Torokana, Aduna, Quinatum, Yani, and Masi, Quit Kayat Yohe, Adu Humatum, the Koyohe, Sanjana Haka in a side Habaduni, Kayat Single Akana side Habaduni. Aduna election lepa candidate mayan wasak mayam sak tan ngasi lakpo kan mai pa ngasi ibudo pakhang pal kan wasak pa matan thaja da to bigano akoi se kaina sa gi dorom aduna mase akoi yam ela to imina ba sangi ai nei thamjari aduna ai yam haina hajin de imai be jing ahla manjing hek media gi thu da tabi khudi mongna akoi na to udar sa atai nate mai pa te bot pi bu nate darkar lai di awun ma darkar lai habaduni mai pa bot pi bi su yai ai 100% perfect nate adubu awun ma darkar lai Laibak se on thopang ngam gada nupa ma yam thado kanda akoi ngasi laibak se ola kadabni haiwa pham tu ni message dizen ningi se adar maipa kidi sai tara mari service laiba nupa ma ngasi ai tokho kanda ai isa apik apik lai jar gasu madu aina madugi risk amada pura kanda ngasi thokchar aga aina ngasi thokchar ai sini laibak ki damakta aduna laiba imaiben sing hallaman sing laiba mayam su praja punamaksu sacrifice khara khara tawbiu laibak on baji kai sunate akoi khitang gyan tamina bu matam da laibak uladabni haiba wafan je thamjar gai matang se tension ja gi damakta khoina hawai katkani na tho kanda praja na ningba thungdra ka da nomai marak da koi jen jela khang kanda akoi na madai da pham kola legada nu pa di mai fakti natte hek aina yawo party da ama oiro karan dawraba ai mikup da pham thado kani